Jisu Christ ki tung in ba na haiba se atayam tanat Jisu na tau haiba tabak singa do akoina tau ba singa do ne magi sebok haiba se atayam tanate tongan ba extra oiba tabak tau ga do ba akoina hapsan ga do ba laite akoina tauri ba tabak adu na tabida Jisu na tau haiba singa do akoina tau ba adubu sebok ka we haibadi Krista gi lamsat akoi nungsiba ngamamdabdo nungsiba gi ampa chat ngakpiba ngamamdabdo ngakpiba gi ampa na chat ishor bai kai khumna ba hairamdaba singado ikai khumna na chat ba horab ishona yade ishona pamde sidi pamni sina fattabani sina aranbani haiba singado da aikoina so madu chamana na jisuna haibadu aikoina tautaragadi madu magi sebok ne mangonda gi tammi ba missing so Bible na kai hai ko yeng na si 1 Corinthians chapter 11 verse 1 da koina u fangi ERV translation da follow my example just as I follow the example of Christ Paul na hai mahana chatpa dumak ai koina tammaga chatlu haina Bible na koida tambi maram di kai gino chanaw sing Paul na Jesus Christ gi matau tammaga chatki ai na mayam da haisen Christianity hai base Jesus Christ ki tung in ba na hai base atayam tanati Jesus na tau hai ba thabak singa do akoina tau ba singa do ne magi sebok hai base atayam tanate tongan ba extra oiba thabak tau ga do ba akoina hapsan ga do ba laite akoina tauri ba thabak adu na tabida Jesus na tau hai ba singa do akoina tau ba adubu sebok ka we hai ba di Christ ki lamsat hai tar akoy nungsiba ngamamdabdo nungsiba gi ampan chalakpo ngakpiba ngamamdabdo ngakpiba gi ampan chatpo amen ishor ba ikai khumna ba hairamdaba singado ikai khumna na chatpa horak ishona yade ishona pamde sidi pamni sina fattabani sina aranbani haiba singado da akoina su hoi madu chumde lali madu fatte haina akoina so haiba ngamba ngang boy sunu tau boy sunu madu chamana na jisuna haiba dum akoina tau taragadi madu magi sebok ne mangonda gi tammi ba missing ne chanaw sing nang ngamamba yai ngamamda be horokpa matamda Jesu Christ gi sebok amoina oirakna na bagi dam lakpa matamda di aina haisaningi magi sebok amo oirakpa haibase tamdragadi magi sebok oirakpa ngamoi yumda ikoi isa isana numit kudengi shogi wahaise panana ba ikoi warep lawgadabne Paba haibase Bible pawana Christian oibagi Bible paba do nati chanaw se or natraga church chatpagi church aladi Bible amakuta paaga smai torga chatpani nati chanaw se shorgi wahaise masin nangna pada ba sungay aroiba shorgi wahaise yaugda ba sungay aroi magi sebok amo oirake hai taragadi magi wahaise dagi nang tamakadom ne Jesus Christ na hai ba wahaise mag nangna taraga oh mana si hai do nang khangada aduna Paul na kay aigi tung ilu aigi khudam pandam oiro maramdi aina Christagi matau taurai haina Bible na hai chanaw sing akoi sunga sidagi akoi Christagi matau tamba mi sing ado oiminar se sa sa naim na singa sidagi ai Jisu na tau haiba thabak makai sing ado aina tau gani amen Jisu Christagi tung in base chumnagi phasaba mi ama oiba haiba maga sebok oiba haiba amaga ani se khenei chanaw sebok oiba sidi masina darka leibase kaino hai targadi greater submission Hena makapon base sangi shorgi makapon or atopada hai targadi aina bibagi changado shorda pisan bagi changado warepa do ai hena achauba warep singado lawba darkale isam chamba believer amaga sebok oirake haibasiga ani se khenai sam samba believer haibasi dum shogi wala ni tarni o haiga dum chakarni atai kai kai isagi thabak thorom loi chawroni okay adu sunday amulani amulaga mu yauni haibdi adum kasu yaudana chatpa haitar adubu sebok haibasdi makha pon bagi thaba ama yauri shorgi makha pon ba haitar submission makha pon khar chawna haitar khar hena magi makha pon bagi sigi oibase yaudra de koi sebok oiba ngamde shor ai dinang yauda di upai leti si shor makha polina tro chanaw shor ai dinang yauda di upai kaim leti aina tawriba aina chatliba or aina ai gi information shor nang yaudra de aina hingiba chariba kodema aremani ko isai susai ko chanaw so exactly madu nangi thamoi de laitar gadi madu sebok oibagi wakhalone or commitment haitar nang warep loba ai ngan na hoga kane sure da ai gi punsi se kasan gane devote tau gane ai nungsibagi apana chat kane maram de Jesu na chatlo hai
so masi commitment ne nangi ware pa nangna tauge haina shona haiba do nangna changjali ba do nangi ware adu ne sisu magi sebok amana tawrakada ba thabak ne sisu chanaw sigi submission or commitment ani se koina piraga thabak se tawba horok taragade nang sebok oibagi qualify oiba hora abne haibadi sebok amagi lambi nang chatpa hora abne Jisuna patti tauganu pamde haiba matamda magi sebok singda Jisu Kristna mayam ama chumthokpi natra chumthokpai matang jo koi aroiba matam sande da koi yengminagane sebok ama oiba matamda Jisu Kristna ki tungda sebok maroina magi sebok mayam ilam targasu main oina moi taraga ni thoisidi fully trained tawe phasana tambi adu moi ki punsi do chanaw sing phasana tamba lor matungda moi chamna mi ama oirakhibra adu bu tongan ba mi sing oirakhib moi punsida ishona hairam basing aduma moi gi punsida loi thengna rakhi masi kai gino sebok oirak pagine Luke chapter 5 verse 10 and 11 da kai ageng se Peter gi maming je Simon ka we koi khange chanaw se James ka John ga se masi Zebedee gi macha nupa makhoi ani se su nga fa bagi team ne ba marta masi dai da jisuna kai hai hojik ta gi de na mi pha ba oirani haina Jisu Christ na Simon da hairam me moi sai nga fare Jesu Christ na angak pa tawkre mayam ama tawre lo adu taw loi tawbalor matungda loi thana makanda they follow him Jesu Christ gi tambi ba adu da makhoi inba hokre amen Jesu Christ gi tambi ba mo mataw se moi gi punsida amabuk su tadri haiba nga mi sing asina aduna makhoi gi punsi se khange oh yes magi wahai se kai gum bakra yawe mase ai magi tungda chattaba yaro haiduna moi ware law jisuna ngangba matamda moi mikup amada ngaktang gi manung sida moi masana ware lawga decide toroga moi gi from singa do loi thadwe chanaw moi na thadwe na nang thado haibana te ko lana lobigan sidi nangi thamoi de shorga leina jaba mari duni aina haijaris aduga kedoba aduga makoina jisugi tungda chatpa horakhi Verse 20 ke 7 da song makatara matung da kailai mai sebok singi mayam korok padugi manung da Levi haiba soma lerame so madu da sumaje kasna khongkat pagi tax office tu da ma phammaga lai jabane mangon da so hairame Jesu Christ na ai ki tung elo ma gi tung da loi chatki Jesu Christ ki tung da chatki why kai marang gi chunaw se maram de moi gi thamoi da khange Jesu Christ na kai gum khar tambi ba se si se top pa tongan madu oi amen praise the Lord So I na isening Jesu Christ na tambi bu se ekoi da kai gi no na hai targa di man tambi ri ba mayam singa se isam chambam bung nati hojik amasung lakadori ba du gi da makta loi yauraga tambi ra ine so I na isening church ta koi na cham na laga fammaga taraga ngak nuai ga chatpa da sungoi oi biga no please ai di al loi da ai cha ga da kan honar dom ne nati chanaw se isa gi khan bi ga nu tanga ko isa hana ta khan gi se first akoina shogi wahai se fasana khangpa matamda masigi wahai se ta khoi tamakpa matamda akoina akoi gi isa isu sing adu da takpi ba tambi ba khudam pandam oi ba haibse line thokane ado khoi samak pu oidringai da khoina hana takpi na ba hana akoi laudabi da moida injal laganda chau haibe mong da tau targadi madu kai su effective oiroi Jesu Christ na moida haram de thadang thazo haide adu aigi tung illu hai natra thazo tang tha haide ko mana aigi tung illu haib se ma haib chanaw se ena aisening Jesu Christ na magi tung da chalo magi tung illu magi sebo oyo hai se kai gino hai tar ka de magi sebo or pa matam da koi choba blessing sing ado lai koi anga ko sing koi ke punsida hosal sing minung si sing chanbi ba sing ai koi pa me chanaw se madu sing ado krai de le sebo or pa matam da du sing ado la ka ne makoina completely makoige life se Jesu Christ ki tung ilambe haiba nga phaba missing tax collector sing officer sing tax office ke so mayam sing ase Jesu Christ ki tung ilambe maram de makoige life se change tora ame sum honga ame chanaw sing aina aisening shogi sebo work pa matam da koi hong ba thengna gani magi nungsiba mi amoina chum chatpoi tar ga di hong ba thengna roi mayam kan taw project am kai haizara ke aikoi cham na mabu nungsiba mi oiraba kasu kai de shona reject tawba lanba kasu lamna thagdok pa kasu laiti su kai de duma cham na mabu nungsijabada yam phai shona thawjal pi gani adubu mapung faba hongba nangi punsida ishor se kanano haina mayek masak thokna khangna fasana tawrake hai taraga de nang ai se kai tawba magi sebok oirak pa darka lai
Amen. Samchamna church ta khatang koina attend tawbasina magi sebok oirakpa haibase kharwana thokane. Luke chapter 5 verse 28 saigi Levi ju loina makse huntuome aduga loina ma huntuomaga mahaksu Jesu Christ gi tungda chatpasida yaukhi moigi punsi ado ichamchamna believer ma oina oigide disciple oirakhi shorna khoibu kaubasisu magi sebok oina na bane Samsam thazaba mi ama oina ba shona kauba nate shona koi kuting mak pu kauba se samsam na ma bu khangaga toga maning hangi bado pamde magi sebok oirak pado koi pame magi disciple magi sebok oirak pase shorna pame ba koi kuting mak ai se udoi se Jesu Christ oina udoi ne chanau se nang su Jesu Christ oina udoi ngakpi ba ba se sigi tayong pama se ta seng na hai tar ga di sungai leite hai tar Sungangamde ngakpibs adubu Jesu Christ na di unlimited tatpalaitana tokpalaitana adum ngakpiyo haibam khak yauri so kwai fataba mi se ko yenga se akoi sigi tayong pamse kwai fataba mi se ko jigdum social media da songane huran bam phare na sai photo na ma thagalaktra thengnai de koi most of the time hujik su ngarang su mayam ma ko thengnai selin huran bam siler tu na ko thengna tra chraus aina haining edi Pattava mise ko hena exposed to have the hena put for ev hena migi punsido put for kanda patte have se utle haitar adu Bible da ko Jesu Christ na yengma matam da de kwai fattava mi do Jesu Christ na photo kapaga Instagram da hapraba haide madu ne ba akoina tawdus amen sebok amoina magi sebok orak tar agadi madu aina tayong pamada chatlaga tawruso haibane hallelujah kanana tawdoi ne ba ai samang Hojikti Jesu Christ koi ki tayong pamada leit nangi nungda lei aigi nungda lei chamana ba thawai do aigi nungda lei nangi nungda lei aduna mana taw haibaduma aikoina taw duine aina haisanangi Peter se koina Bible da ui chamcham na nga fa ba mi ama oi aduma pu chunau sing Peter gi life ta kai thengna gi aduke matik mana sebok oirakpa matam da de magi disciple oirakpa matam da de magi punsi se angakpa mo oirakhi Sebok sing loina mag yawe aduma po aina Peter khak panjabane akoi yengmina se Mark chapter 1 verse 17 da kai hai ai gi tungilo aduga aina nang mi phaba sing ohengani na hai khi aina mayam da su sigi wahai sigi matung ina aina hai singi kai guma nang na adugumba shore gi tung magi sibo oi tar ga de nang gi punsi su tongan ba ma shona sembirakane hallelujah tongan ba ma divine oiba Ahusagi oiba natabi chanausi top pa shorna nangi dama aigis dama aise tongan ba amo na mana on topi ba ngam hallelujah praise the Lord thaz chanausi yes aigi pas nangi pas phajaram da be bising na dungang na boy be chanausi Jesu Christ again from the lak targeti nangi punsi do tongan ba mi ma mana ohen gane hallelujah praise the Lord So I said in Jesus Christ getong in ba amoy na Peter gi punsi su achoba mi fava mi ora ke chanaw sang ko khangi exactly Bible na hai bisa mai accepted 3 da ko na ofangi mahang na amuk shogi wangang mo matam da mi lising ahum ado baptize to ki then madugi matung da mo ko tar ko matam accept 5 ta mutheng ne amuk mano opausan do ko matam da mo mi lising mga mo honga ki So sumai tau da na Bible na record tau da ba mayam lairi no magi Bible na hai bagi matung ina di no magi church se chokat pa hekala mi na hairame maram di kai gino Peter se na ngang ba matam da mi gi kaya gi punsi se hong ba mo ko gi punsi se hong ba oirame chanaw sing shona ko da pam se punsi hong ba ni pasha mayam pai khalak pa do na ti hena punsi hong ba sine na maru oe ba lan thum tu da gi hen guli leibra punsi hong na ba Ang tang chara kan yu sunga thakcha roi kan phau ba leib sala adu ti mi kanam ta ngau ba mo leira maroi natra punsi hong ba ai ba se chanaw se ma se arai ba nati phutek pa do doctor na semaga phan ba yai chumi ko chanaw se adu mi ma ki punsi hong ak pai ba se de nang aina irai lai na hekta tap parga nang sumai tau na har ga hekta hong ak do ba nati so madu ki punsi bu hongan ba pi ga do ba punsi se kanano Jesu Christ ne amen Punsi hong mapido say world kanam laite only Jesus Christ kakta ne Bible nai lambi dusu hingba dusu achumba dusu ai gi pa natna mi kanam tna
ꯍꯣꯡꯅꯅꯕꯒꯤ ꯁ꯭ꯋꯔꯒ ꯆꯠꯅꯅꯕꯒꯤ ꯂꯝꯕꯤꯁꯦ ꯂꯩꯇꯦꯕ Amen. Praise the Lord. So, aina haisaningi Peter se tonganba mi moy. Se ain losalakpa matamsida aina haisaningi. Aikoi magi sevok oiba matamda koi kai toba darkar lei, aikoi discipline darkar lei. Aikoi gi hakchang se warak saba, warak watemba, adugumba ishana ishase tamba ama darkar lei. Discipline toba. Sevok oireiba mi makai singa se discipline toba mi makai ne. Haibadi magi hakchang magi pungning wakal kudimok singa se sebok oireiba kudimok singa se magi pungning wakal thawai hakchang se masibu warak watemiba masana ishogi wahaisigi matungina ishona sit taw hai ishona sumai taw hai haina tahairaga tawreiba musing se masa adugumba sebok sing oirakpada chauna mateng pange 1 Corinthians chapter 9 verse 24 aikoina lamjen chenba targa su mana fangdoi sidi ama khaktaneba first ta doi Lamze loy kutemak singa se magi sanariba lamzen aduda mai pakna nabagidamagta ma masamak se warak watemba discipline tawe aduna aina haiseningi koi sida leibe chanaw sing koi kutemak su ngasidagi koi discipline tawraga hingna bohona se haibadi ekoi se isana isabu warak watem zaraga isana isa se ishorna haibase innana bagidamagta warep law bonus da haire aina chen boy batarga su aina pandam amaga loinana cheli na haib chanaw sing mayam sida ai kai gumba haisage akoina prasna taw targa di prayer do pandam ama leigadabane amen adam mina tawnai da su tawge da pharakna bani haib natab chanaw sing every prayer khudamaki pandam leigadabane akoi gi pandam leitaba amta yadi pandam haibdi ai si tawba pami sumai oiningi sumai tawni ngasi phawrok podo noma gi sum tawra sakibana natab madu lep leitana tatpa leitana madu oidri forward madu akoi prayer tor leibse shona koi da tambi pona cheli balam jela gadi thawai gi oibadne chanaus mami dama sanaba amta natte malang da tarang marak da nungai na dum pangsa satpa pangtaw da tawbudo natte magi pandam so bible na koi da khange ai koi na jesu christ gi tungin ba matamda awaba thengnei chang tawba mayam thengnei de chanaus or maduna ama mu oigre nakalama mu yengma matamda akoi tayong pamada sumu akoina isagi aningbagi matungina chalakpa matamda di hena chawba amangba singa se mu thengnagane ishorgi damakta thengnari ba awana se bible na hai matam khar khakta gini hai temporary way yam teling ngahak khakta gini adubu tayong pambagi oibasidi haiba ngamde madu show yaudramnina madugi madai thorakpa haibasidi pak ngamoy adubu krista gi damakta di chang tawbado mikup ama lakpe Tangnaba mikup amada ishorna mo magi thawzala muk lei amen praise the lord chawhan bi badu lei thangkat bi badu lei mana sing adu lei aduna magi sebo ama orakpa matamda koi kai darka lei ke na hai targadi akoi isamak se ishana warak watem jabse darka lei aduna koi isamak se koi na warak watem base darka lei se kai gino hargadi bible na koi da hai ai koi se lanmi amagum da superman taweb akoi se krista gi lanmi amane haimine se ai se krista gi lanmi amane akoi na khange jesu krista na su tayong pamada lai ngai matamda athemba mayam la ame lai koi chanaw se jesu krista na tayong pam lai athemba mayam se lai adu athemba mayam singa se ma lakta arga su ma adu gi mayam do loina mak discipline tawbagi mapana loina mak mai thiba pi bangame ngakhtang gi athemba mayam lakpu singa adu da ma tu de madama ninghan na de adu gi motama Chena paira kanda shorgi wasak people the mangai raga keep. Ani suba Timothy gi ani gi amad. See the Bible na hai Timothy se Paul na hai se aigi chanupa haina ma singthane. So magi machanupa mo na mana singthane Timothy se adugi maram na mana hai nangi putsi na hingba do shorgi thawzal shona akoi da free the pibi ba thawzal adugi genthara iba thawzal adu da nang hingu hai ba sa hai maduki mapana nang se pangal kangani na hai akoi sida lei ba koi kodimok sing se koi kan ga do se kan kan no shorgi thawzal do koi da la kan da ne shorgi thawzal adu aigi thakta lei adugi maram na ai kalli amen asengba pangal se kai degi lai shorgi thawzal du degi la kadam ne adugi maram na 2 Corinthians chapter 12 ki verse 9 da koina ufangi Paul na warba matam da Jesu Christ na harame aigi thawzal se so Paul nangi da makta di awokpani na haiki amen anu shorgi thawzal se aigi da makta di awokpani haimina si shorgi thawzal se aigi da makta di awokpani
Amen. Koi ki pangal se kai de ki strength se draw to ga ge singkhat ka ge hai ga di ishwar ga koi ga amata orak pa matam da. Amen. That means I koi na thawai da khuram ba horak pa matam da. Oh ishwar se thagat pa horak pa matam da. Amen. Ishwar ki wahai se da koi changak pa matam da. Koi se pangal kan ba horak ne. I koi se mai pak pa lan mi amagum na koi Jesus Christ na ishwar na koi se singtha nei. I se lan mi amane aduga lan mi amase mai pak pa lan mi amagum na mana hai. Sida koi na praman pire lan mi amase kamai na tauge yeng se koi. Lan mi amase mana hingba mo ma tau se chanao seng lan mi sibai oi daba mi amagum na magi punsi se aduga mana ba mong da ma hing deb. Koi sibai oi ba mi sing moigi oi ba chana kanglon training tau graba mi sing adugi oi ba punsi ga training tau daba mi gi punsi se ga sibai ama oi ba gi so hena ba se lai sibai oi ba mi oi daba mi se gi training se tonga le. Chumi koi chanao se. So moigi oi ba hing ba tonga moigi mawong si de moina training da lai ro ba maram na mokoi aduke matik masamak se discipline life habidi masana masa se khudum chanjaraga warak wate maga chatpang me adu discipline taw da du sing adu de fazana train taw ta ba sing adu de akoi chatpang am de se bible na verse 4 da koi hai ba se yeng mina se akoi sigi tayong pam ba se da akoi krista ge lan mi amoina oi ba matam da magi sebok amano oirak pa matam da lan mi hai ba se atoparam da koi sebok haina lakse magi sebok oirak pa matam da koi sigi tayong pam ba gi ayet pa apan ba akoi bu thingna ba akoi bu chingda na ba akoi bu ninghan na ba akoi bu nathai na ba honari ba mayam sing ase loina mak se akoi kaktat pa oiga da bane akoi da lefal lak pa ya ba akoi da sohel lak pa ya ba akoi bu khudi ti lak pa ya ba akoi bu adugo malai khata han ba ya na ba gi lambi mayam ma akoi gi punsi da lak pa ya madu gi ayet pa apan ma mayam sing ase akoi na divorce ta ugodam ne madu khaidok na ga da bane. Amen. Praise the Lord. Maram de kai gino chanao sing masai bible no sida hai mabu kaukthoi ba mabu khantoi ba misak adu bu phasana pelan ge ai tar ga de mana kobi ba makau adu chap mana na akoi na su tau ba se ishor na koi da pame. Amen. Praise the Lord. So ishor na koi da pam ba se magi lan mi amoina magi sebok amoina koi mabu please tau ba mabu pelan ba se ishor na pame. Verse 5 dai adugumba lamzeloi amana sanaroi amana magi sanabagi niyom do fazana nga aga chatragadi ma mana fangoi sida lai reko chanao se Jesus Christ gi tungin ba amoina shogi wahai se nangon da thabak tawhan ge hai tar gadi magi wahai se na haibsimak aina tawba darka lai. Amen. Sise magi chana kanglon ne sigi chana kanglon se aina tawrpa matamda shona tawre da balaite mana sungpang pangoi da balaite phangane. Amen. Praise the Lord. Bible na koi da ke hai harau zo ngai zo hai awana gi matam da nan harau matam duga result lakpa duga suktharaga ninda tawraga kappaga leiba matam duga ani dugi khena ba result se karam bane na chumake yo kappaga asa tholak pra wakhal wangkhalak pra yengo chanos ai thazade henkaloi believer mo er kanda sum tum kanda koi henkalakadra afaba sing lakadra adum tumaga leiba. So discipline tawdaba koi ga life better way habidi fibam hena solakane bible na koi da sida pasana hai magi niyom se jana liba missing adu mana fangane. So magi niyom se tawdu se kanano hai targa de magi sebok sing adu na tawbanga makane magi sebok oidaba missing adu na de jisuna taw hai thabak se tawba ingam ngamoy. Matthew 10 ki 24 da sumna hai a disciple is not above his teacher. Sebok adu mahaki ozagi mathakta laite haina bible na hai aduga mapu adugi mathakta manai aduna su laite na hai akoi se magi sebok amane ado akoi se magi sebok amoina hojik se koi kai tawba darka lai ga target akoi se akoi ki tambi ba adugi oza adugi mathakta akoi laite akoi ki oza se kanano chanao se haibiro chanao se akoi ki oza se kanano Jesus Christ ne ana akoi ki oza se Jesus Christ oi ba magi mathakta akoi laite manai aduna suma pu dugi mathakta natte chanao se chamana na ina haiseninge akoi ki punsi su akoi kai tawba darka lai ge na hai target de akoi se tamba changkhon ba ma change akoi magi sebok oirakna na bagi dama akoi tamga dabane. Amen. Praise. So akoi ki oza se Jesus Christ akoi ki mapu se kanano Jesus Christ so mangonda akoi tamga dabane mangonda ge akoi tamga dabane. Luke chapter 6 verse 39 da muk bible na kai hai koi yengmina se sura pandam amoina harami mitangba ama bulamjing ba ngambra chanau sing ngambra ngamde ko mitangba ama se pu ba ngamde moi suksoi soidana taroi da bagi maram laite suksoi soidana kom da punna tamina gani hai se hai akoi ki source mitang ba sure na te
ใกล้จะตัวหนูให้เป็นสิ่งขังเงบไอ้คุยมาหน้าตั้มบีเสไอ้คุยกี่จัดฟัมปันทุงปั๊มเสไอ้คุยกี่มามังเดมาหน้าจัดครับเนี่ยจะลองเสียงไอ้นายจะนี่ไอ้คุยมากี่เสบอกอโมยนะไอ้คุยเสไก่โตบัดรกาเลยไอ้คุยมากี่มาฆ่าดัตตั้มบัดรกาเลยชอร์กี่ว่าให้นะให้เป็นสิ่งเสไอ้คุยมากี่เสบอกอรักปดูยานันบักิดมักตะไอ้คุยตั้มกัดบันเนี่ยAmen. Praise the Lord. So atu ka Bible da makha da verse 40 dai tammiba ma ki sebok adu oza adu gi mathak nate hai adu bu ma na tamba da changkhon ba tar ga de ma gi oza gum na oirak pasu yai hai na Bible na hai Amen. Praise the Lord. So aina hai saninge ai khoina Jesus Christ gi magi tambi base magi sebok ki ba tambi base ai koina changkhon ba tar ga de masida tatana lai ba tar ga de ai koi su magum na oirak pa yai Amen. Praise the Lord. Magum na koi su oirak kaneb mahana tau ki ba dugum na ai koina su tau banga makaneb karma matam do oirak ka do na chanaw seng ai koina magi tambi ba du da itat tatana lai ba matam adu Amen. Nasai koina hamba hor ki ba contact to kaino thazab missing Maduda kay hay kay gumanang na ay giwahay de itatata na lay batar gadi. Oy soy na ay koy mahakisebok oy rakaneb. Hallelujah.